ꯑꯩꯅ ꯀꯣꯏꯕ ꯍꯤꯡꯒꯣꯜꯁꯦ ꯑꯇꯩ ꯃꯐꯝꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯁꯥꯟꯅꯕꯤꯗ꯭ꯔꯕ ꯄꯥꯔꯛ ꯍꯥꯏꯇꯥꯔꯦ ꯄꯥꯔꯛꯁꯤꯗ ꯍꯤꯡꯒꯣꯜꯁꯦ ꯃꯤꯒꯤ ꯁꯥꯟꯅꯕ ꯄꯥꯔꯛꯅꯦ ꯁꯤ ꯄꯥꯔꯛꯁꯤꯗꯅꯦ ꯀꯣꯏꯔꯤꯁꯦ ꯍꯥꯏꯔꯤꯕ ꯄꯥꯔꯛꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯥꯝ ꯃꯣꯠꯂꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯅꯥ ꯃꯁꯤꯡ ꯀꯩꯀꯩ ꯈꯔ ꯊꯥꯔꯛꯄꯗꯒꯤ ꯈꯔꯕꯨ ꯅꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯥꯡꯁꯨ ꯌꯥꯝ ꯆꯤꯛꯄ ꯑꯗꯣ ꯀꯩꯀꯩ ꯄꯣꯠ ꯊꯥꯏꯅꯣꯗꯣ ꯍꯧꯖꯤꯛ ꯃꯊꯪ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯆꯦꯅꯦꯜ ꯑꯃ ꯁꯦꯝꯖꯕꯅꯦ ꯍꯥꯏꯔꯤꯕ ꯕ꯭ꯂꯣꯛꯁꯤꯗ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯐꯥꯔꯁ ꯕ꯭ꯂꯣꯛ ꯍꯥꯏꯇꯥꯔꯦ ꯐꯥꯔꯁ ꯕ꯭ꯂꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯀꯣꯏꯌꯦ ꯌꯨꯝꯗ ꯐꯪꯗꯕ ꯌꯨꯝꯗꯗꯤ ꯐꯪꯕ ꯁꯤꯗꯗꯤ ꯐꯪꯗꯕ ꯄꯣꯠ ꯆꯩ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯗ ꯍꯦꯛ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ ꯃꯈꯥ ꯇꯥꯕꯗꯁꯨ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯃꯆꯥꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯦ ꯑꯩꯅ ꯀꯣꯏꯕ ꯍꯤꯡꯒꯣꯜꯁꯦ ꯑꯇꯩ ꯃꯐꯝꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯁꯥꯟꯅꯕꯤꯗ꯭ꯔꯕ ꯄꯥꯔꯛ ꯍꯥꯏꯇꯥꯔꯦ ꯄꯥꯔꯛꯁꯤꯗ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜꯁꯦ ꯃꯤꯒꯤ ꯁꯥꯟꯅꯕ ꯄꯥꯔꯛꯅꯦ ꯁꯤ ꯄꯥꯔꯛꯁꯤꯗꯅꯦ ꯀꯣꯏꯔꯤꯁꯦ ꯍꯥꯏꯔꯤꯕ ꯄꯥꯔꯛꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯥꯝ ꯃꯣꯠꯂꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯅꯥ ꯃꯁꯤꯡ ꯀꯩꯀꯩ ꯈꯔ ꯊꯥꯔꯛꯄꯗꯒꯤ ꯈꯔꯕꯨ ꯅꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯥꯡꯁꯨ ꯌꯥꯝ ꯆꯤꯛꯄ ꯑꯗꯣ ꯀꯩꯀꯩ ꯄꯣꯠ ꯊꯥꯏꯅꯣꯗꯣ ꯍꯧꯖꯤꯛ ꯃꯊꯪ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯁꯤꯅ ꯑꯩꯈꯣꯏ ꯎ ꯃꯣꯔꯣꯛꯅꯦ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯊꯥꯔꯛꯄꯅꯦ ꯑꯗꯣ ꯁꯨꯡꯄꯥꯟ ꯄꯥꯟꯗꯦ ꯃꯅꯥꯒ ꯂꯣꯏ ꯀꯦꯜꯂꯨꯔꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯅꯥꯁꯦ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯅꯥꯀꯟꯗ ꯍꯧꯖꯤꯛ ꯁꯤꯗ ꯊꯥꯔꯤꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯤꯜꯍꯧ ꯑꯩꯈꯣꯏ ꯃꯅꯥ ꯆꯥꯕꯤ ꯃꯔꯨ ꯆꯥꯕꯤ ꯃꯆꯥꯗꯨꯅꯦ ꯑꯗꯒꯤ ꯁꯤꯅ ꯌꯦꯟꯗꯦꯝꯅꯦ ꯌꯦꯟꯗꯦꯝꯁꯤꯁꯨ ꯍꯥꯟꯅ ꯌꯥꯝ ꯆꯥꯎꯔꯝꯃꯕꯅꯦ ꯑꯃꯨꯛ ꯂꯣꯏ ꯀꯪꯉꯨꯔꯦ ꯑꯗꯨꯒ ꯍꯟꯗꯛ ꯑꯃꯨꯛ ꯀꯥꯂꯦꯟ ꯑꯣꯏꯔꯛꯄꯁꯤꯗꯒꯤ ꯑꯃꯨꯛ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯁꯤꯗ ꯈꯔ ꯊꯥꯕꯁꯦ ꯈꯔ ꯀꯪꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯈꯔ ꯁꯤꯕꯁꯨ ꯌꯥꯎꯋꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅꯤꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯥꯝꯅ ꯐꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯌꯥꯝ ꯆꯥꯏꯔꯁꯨ ꯃꯅꯥꯒꯁꯦ ꯈꯔ ꯀꯪꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯁꯤꯗꯤ ꯃꯣꯏ ꯗꯦꯜꯂꯤꯁꯤꯗ ꯇꯧꯔꯤꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯆꯠꯄꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯡ ꯍꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯤ ꯀꯨꯏꯅ ꯊꯥꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩ ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯈꯔ ꯂꯩꯔꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯨꯅꯤꯡꯈꯣꯛ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯔꯣꯏꯁꯤꯡꯗꯨꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯣꯔꯣꯛꯁꯤꯡꯁꯤꯅ ꯀꯩ ꯃꯣꯔꯣꯛ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯨ ꯑꯩꯈꯣꯏ ꯎꯆꯤ ꯃꯣꯔꯣꯛꯀ ꯍꯥꯏꯕꯗꯣ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯊꯥꯕ ꯁꯥ ꯃꯔꯣꯏꯁꯤꯗꯤ ꯈꯔ ꯐꯔꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯂꯝꯗ ꯂꯩꯕꯅꯤꯅ ꯌꯨꯝꯗ ꯐꯪꯗꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯁꯥ ꯉꯥ ꯊꯣꯡꯕꯗ ꯆꯥꯅꯤꯡꯕ ꯑꯗꯒꯤ ꯑꯃ ꯀꯩꯅꯣ ꯇꯧꯕꯗ ꯊꯥꯡꯅꯤꯡꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯕꯣꯔꯥꯁꯤꯗ ꯀꯩꯀꯩ ꯇꯧꯔꯒ ꯈꯔ ꯊꯥꯕꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯍꯥꯎ ꯆꯨꯖꯥꯛ ꯌꯥꯈꯣꯡ ꯅꯞꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯃꯗꯤ ꯈꯔ ꯆꯥꯎꯔꯦ ꯕꯣꯔꯥꯗ ꯊꯥꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯃꯈꯥꯗ ꯊꯥꯕꯕꯨꯗꯤ ꯑꯗꯣ ꯁꯤꯗ ꯎꯃꯣꯛ ꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯒꯤ ꯎꯃꯣꯛꯁꯤꯃꯗꯤ ꯄꯥꯟꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯝꯕ ꯌꯥꯎꯕ ꯈꯔ ꯍꯧꯋꯦꯕ ꯍꯌꯦꯡ ꯁꯤ ꯄꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯅꯨꯡꯁꯥ ꯀꯌꯥꯝ ꯁꯥꯒꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯁꯤꯒꯤ ꯈꯥꯃꯦꯟꯁꯤꯃꯗꯤ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡꯁꯨ ꯆꯥꯏꯔꯤꯅꯦ ꯑꯗꯣ ꯃꯅꯥꯒꯁꯨ ꯂꯣꯏ ꯀꯪꯁꯤꯜꯂꯛꯏ ꯌꯦꯡꯉꯨ ꯑꯗꯨꯅ ꯄꯣꯠꯁꯦ ꯁꯤꯗꯗꯤ ꯊꯥꯕ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯨ ꯀꯃꯥꯏꯅ ꯅꯝꯕꯅꯣ ꯈꯪꯗꯦ ꯍꯩꯇꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯥꯀꯨꯞꯄꯤ ꯍꯥꯏꯇꯥꯔꯦ ꯅꯥꯀꯨꯞꯄꯤꯁꯤꯗꯤ ꯈꯔ ꯐꯩꯌꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯕꯣꯔꯥꯗ ꯀꯩꯗ ꯊꯥꯕꯁꯦ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯐꯨꯛꯇꯣꯛꯑꯒ ꯈꯔ ꯌꯥꯝꯅꯕꯅꯦꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯥꯔꯁꯦ ꯑꯃꯨꯛ ꯍꯣꯡꯗꯣꯛꯄꯅꯦꯕ ꯁꯤ ꯕꯣꯔꯥꯁꯤꯅ ꯁꯤꯗ ꯂꯩꯁꯦ ꯑꯗ ꯁꯤꯅ ꯅꯄꯥꯛꯄꯤ ꯍꯥꯏꯇꯥꯔꯦ ꯅꯄꯥꯛꯄꯤꯁꯤꯗꯤ ꯈꯔ ꯐꯔꯦ ꯉꯁꯤꯁꯨ ꯍꯦꯛꯈ꯭ꯔꯦ ꯍꯦꯛꯄ ꯈꯣꯠꯄ ꯀꯩꯅꯣ ꯑꯗꯣ ꯁꯤꯒꯤ ꯈꯥꯖꯤꯜꯂꯤꯕ ꯁꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗꯁꯨ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯣꯕꯤ ꯑꯗꯒꯤ ꯀꯥꯔꯣꯠ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯀꯩꯀꯩ ꯃꯌꯥꯝꯁꯨ ꯊꯥꯏ ꯁꯤꯗ ꯑꯗꯣ ꯆꯨꯖꯥꯛꯁꯨ ꯃꯌꯥꯝ ꯁꯤ ꯑꯀꯣꯏꯕꯁꯤꯗ ꯆꯨꯖꯥꯛꯁꯨ ꯃꯌꯥꯝ ꯊꯥꯏ ꯁꯤꯗ ꯆꯨꯖꯥꯛꯁꯤꯡꯁꯦ ꯑꯀꯣꯏꯕꯁꯤꯡꯁꯤꯗ ꯆꯨꯖꯥꯛ ꯑꯗꯒꯤ ꯃꯔꯣꯏ ꯀꯩꯀꯥ ꯐꯔ ꯊꯥꯏ ꯍꯧꯖꯤꯛꯀꯤ ꯈꯥꯃꯦꯟ ꯑꯁꯤꯅ ꯈꯥꯃꯦꯟ ꯑꯈꯥꯕꯤꯗꯣ ꯍꯥꯟꯅ ꯑꯁꯣꯝꯗꯊꯥꯔꯝꯕꯅꯦ ꯑꯗꯣ ꯑꯃꯨꯛ ꯐꯨꯛꯇꯣꯔꯛꯄꯗꯒꯤ ꯃꯥꯁꯦ ꯆꯥꯎꯕ ꯍꯥꯟꯅ ꯄꯥꯜꯂꯝꯕꯁꯤꯡꯁꯦ ꯑꯃꯨꯛ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯦ ꯍꯥꯟꯅ ꯄꯥꯜꯂꯝꯃꯦ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯇꯥꯛꯆꯔꯛꯀꯦꯕ ꯁꯤꯗ ꯄꯥꯜꯂꯤꯕ ꯈꯥꯃꯦꯟ ꯈꯥꯕꯤ ꯑꯃ ꯄꯥꯜꯂꯤꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯄꯥꯟꯕ ꯍꯧꯔꯝꯃꯕꯅꯦ ꯑꯗꯣ ꯑꯃꯨꯛ ꯍꯣꯡꯇꯣꯔꯛꯄꯗꯒꯤ ꯂꯣꯏ ꯀꯪꯈꯤꯕ ꯍꯧꯖꯤꯛ ꯕꯤꯠꯔꯨꯠꯁꯤꯗꯤ ꯈꯔ ꯐꯖꯔꯦ ꯑꯗꯨꯝ ꯐꯖꯅ ꯈꯔ ꯆꯥꯎꯈꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯆꯝꯐꯨꯠ ꯍꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯨꯅꯦ ꯍꯥꯟꯅ ꯌꯥꯝ ꯐꯔꯝꯕꯅꯦ ꯃꯅꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯀꯪꯉꯤꯁꯦ ꯌꯦꯡꯉꯨ ꯂꯩꯕꯥꯛꯁꯤ ꯏꯁꯤꯡ ꯍꯦꯛ ꯆꯥꯏ ꯂꯣꯏꯕꯒ ꯏꯁꯤꯡꯁꯤ ꯀꯪꯗꯣꯏꯅꯦꯕ ꯃꯣꯏ ꯁꯥꯏꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ
ꯀꯣꯕꯤꯁꯤꯗꯤ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯐꯨꯛꯇꯣꯛꯄꯁꯨ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯣꯏ ꯆꯥꯕꯅꯕꯅꯦ ꯁꯨꯝ ꯊꯝꯕꯅꯦꯁꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯀꯔꯤ ꯆꯝꯐꯨꯠ ꯍꯋꯥꯏ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯋꯥꯏ ꯁꯥꯡꯕꯤꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯍꯋꯥꯏꯗꯨꯅꯤ ꯁꯤꯗ ꯆꯩ ꯈꯔ ꯌꯨꯡꯉꯤꯁꯤꯅ ꯁꯨꯝ ꯈꯔ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯃꯈꯜꯁꯦ ꯑꯐꯪꯕ ꯈꯔ ꯁꯨꯝ ꯑꯔꯩꯕ ꯈꯔ ꯁꯨꯝ ꯊꯥꯕꯅꯦꯕ ꯆꯨꯖꯥꯛꯁꯦ ꯁ꯭ꯋꯥꯏꯒꯤ ꯀꯥꯆꯤꯟꯁꯤꯅ ꯈꯔ ꯐꯩ ꯎꯔꯨꯝ ꯈꯔ ꯂꯥꯡꯕꯩꯔ ꯀꯩꯅꯣ ꯁ꯭ꯋꯥꯏ ꯄꯥꯛ ꯋꯥꯡꯉꯦ ꯆꯨꯖꯥꯛꯁꯦ ꯑꯗꯒꯤ ꯑꯇꯣꯞ ꯆꯨꯖꯥꯛꯋꯣ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏ ꯀꯥꯂꯟꯗ꯭ꯔꯤꯋꯣ ꯀꯩꯋꯣꯁꯦ ꯃꯈꯜ ꯃꯈꯜ ꯊꯥꯔꯦ ꯉꯁꯥꯏꯒꯤ ꯑꯁꯣꯝꯗ ꯊꯥꯕ ꯆꯝꯐꯨꯠ ꯍꯋꯥꯏꯗꯣ ꯁꯤꯗꯗꯤ ꯄꯥꯟꯕꯕꯨ ꯍꯧꯔꯦ ꯈꯔ ꯄꯥꯟꯕ ꯍꯧꯔꯦ ꯎꯔꯨꯝ ꯂꯥꯡꯕꯁꯤꯅ ꯈꯔ ꯑꯃꯨꯛ ꯐꯪꯉꯦꯕ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯕꯅꯤꯅ ꯄꯣꯠ ꯆꯩꯁꯦ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯁꯤꯗ ꯊꯕꯤ ꯃꯆꯥ ꯑꯅꯤ ꯑꯃ ꯍꯧꯔꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯗꯒꯤ ꯁꯤꯗ ꯍꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤꯅꯦ ꯃꯆꯥ ꯃꯆꯥ ꯍꯧꯔꯤꯁꯤꯅꯀꯣ ꯑꯗꯣ ꯁꯧꯒ꯭ꯔꯤꯁꯦ ꯀꯨꯏꯔꯕꯅꯦ ꯊꯥꯕ ꯑꯗꯣ ꯆꯥꯎꯕꯗꯤ ꯍꯦꯟꯗꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯈꯔꯕꯨ ꯐꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯇꯤ ꯁꯧꯒ꯭ꯔꯤꯁꯦ ꯈꯔꯕꯨ ꯐꯒꯠꯂꯛꯑꯦ ꯍꯥꯟꯅꯗꯤ ꯆꯥꯎꯕ ꯁꯨꯡꯍꯦꯟ ꯍꯦꯟꯗꯕꯅꯦ ꯑꯗꯣ ꯑꯁꯤꯗ ꯀꯥꯔꯣꯠ ꯈꯥꯕꯤ ꯑꯃꯁꯨ ꯑꯁꯤꯗ ꯊꯥꯔꯤ ꯃꯔꯤ ꯆꯠꯄ ꯍꯧꯔꯦ ꯍꯌꯦꯡ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯄꯥꯜꯂꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯆꯠꯂꯛꯇꯣꯏꯅꯦ ꯅꯤꯡꯊꯝꯊꯥꯗꯗꯤ ꯁꯥꯗꯕꯅꯦꯕ ꯑꯗꯣ ꯕꯣꯔꯥꯗ ꯑꯁꯤꯗ ꯁꯦꯕꯣꯠ ꯃꯆꯥ ꯑꯅꯦꯝꯕꯤꯗꯣ ꯑꯗꯨ ꯈꯔ ꯊꯥꯕꯅꯦ ꯑꯗꯣ ꯁꯤꯁꯨ ꯈꯔ ꯄꯥꯟꯕ ꯍꯧꯔꯦ ꯑꯗꯣ ꯁꯨꯝ ꯂꯝꯁꯦ ꯂꯩꯌꯦꯅ ꯁꯨꯝ ꯈꯔ ꯁꯨꯝ ꯊꯥꯖꯤꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯈꯔ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯕꯤꯠꯔꯨꯠ ꯀꯩꯀꯩ ꯇꯧꯔꯒ ꯊꯥꯕꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯈꯔ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯕꯣꯔꯥ ꯊꯥꯕꯁꯤꯅꯈꯔ ꯋꯥꯡꯉꯦꯕ ꯑꯗꯣ ꯁꯤꯗ ꯃꯈꯜ ꯈꯔꯗꯤ ꯂꯣꯏ ꯍꯧꯋꯦ ꯑꯗꯣ ꯁꯤ ꯈꯥꯖꯤꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯥꯡꯅꯤꯅ ꯑꯉꯥꯡ ꯅꯨꯡꯁꯤ ꯌꯥꯝ ꯁꯥꯟꯅꯕꯀꯣ ꯑꯗꯩ ꯑꯉꯥꯡꯁꯤꯅ ꯃꯅꯥ ꯊꯥꯗꯠꯄ ꯈꯣꯠꯄ ꯑꯗꯨ ꯇꯧꯕꯒꯤ ꯁꯨꯃꯥꯏꯅ ꯈꯥꯖꯤꯜꯂꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯛꯑꯦ ꯃꯥꯗꯤ ꯀꯦꯃꯦꯔꯥꯁꯦ ꯀꯌꯥꯅ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯑꯗꯨꯅ ꯃꯥ ꯂꯣꯠꯂꯤꯌꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯕꯣꯔꯥꯁꯤꯡꯁꯦ ꯈꯔ ꯊꯥꯏ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯅꯥꯀꯨꯞꯄꯤ ꯌꯥꯝ ꯐꯔꯦ ꯅꯥꯀꯨꯞꯄꯤ ꯁꯤꯗꯤ ꯐꯌꯥꯝꯅ ꯂꯦꯜꯂꯒ ꯆꯥꯈ꯭ꯔꯕꯅꯦ ꯑꯗꯣ ꯁꯤ ꯈꯥꯃꯦꯟꯒꯥꯁꯦ ꯄꯨꯡꯀꯪ ꯀꯪꯉꯤ ꯌꯦꯡꯉꯣ ꯌꯦꯟꯗꯦꯝ ꯈꯔꯁꯨ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯁꯤ ꯎꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯤꯗꯤ ꯎꯔꯨꯝꯁꯤꯗ ꯈꯔ ꯐꯒꯗ꯭ꯔꯅ ꯁꯤ ꯊꯥꯡꯇꯣꯛꯄꯅꯦ ꯁꯤꯁꯨ ꯃꯔꯣꯏꯒꯥꯗꯤ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯣꯝꯄ꯭ꯔꯦꯛꯁꯤꯗꯤ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯁꯤꯗ ꯐꯖꯅ ꯍꯦꯛꯈꯔꯦ ꯑꯗꯨꯅ ꯃꯆꯩ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯅꯥꯗꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯁꯤꯗꯤ ꯈꯔ ꯐꯖꯕ ꯋꯥꯠꯂꯦ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯌꯥꯝ ꯐꯖꯔꯀꯥꯟꯗ ꯐꯖꯅ ꯅꯝꯃꯛꯀꯦ ꯃꯅꯥ ꯇꯤꯟ ꯀꯩ ꯈꯔ ꯇꯥꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯣꯏ ꯆꯥ ꯂꯣꯏ ꯉꯝꯃꯣꯏ ꯁꯤꯗꯤ ꯁꯤꯃꯗꯤ ꯀꯩ ꯀꯣꯕꯤꯅꯣ ꯈꯪꯗꯦ ꯁꯤ ꯈꯔ ꯊꯥꯡꯇꯣꯛꯈ꯭ꯔꯦ ꯅꯤꯛꯀꯅꯣ ꯇꯨ ꯌꯦꯡꯉꯨ ꯇꯤꯟ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯑꯗꯨꯅ ꯃꯈꯥꯗ ꯇꯤꯟ ꯂꯣꯏ ꯂꯩꯍꯧꯔꯦ ꯅꯤꯛꯀꯅꯣ ꯃꯊꯛꯇꯩ ꯇꯤꯟꯗꯣ ꯂꯣꯏ ꯀꯦꯜꯂꯛꯑꯅꯦꯃꯤ ꯁꯤ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯕꯅꯤ ꯁꯤꯁꯨ ꯆꯥ ꯉꯝꯗꯗꯅ ꯇꯧꯔ ꯂꯩꯅꯤ ꯁꯨꯝ ꯁꯤ ꯉꯥꯛꯇ ꯍꯟꯖꯤꯟ ꯆꯥꯕꯁꯨ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯆꯠꯂꯦ ꯀꯣꯕꯤ ꯃꯔꯨ ꯀꯥꯕꯤꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯦ ꯁꯤꯗ ꯌꯦꯟꯗꯦꯝ ꯄꯥꯟ ꯄꯥꯟ ꯍꯧꯒꯠꯂꯦ ꯄꯥꯟ ꯊꯥꯈꯤꯕꯅꯤ ꯇꯣ ꯄꯥꯟ ꯍꯧꯕꯗ ꯀꯨꯏꯅ ꯆꯪꯖꯥꯠꯅꯤ ꯇꯣ ꯁꯤꯗꯤ ꯕꯨꯛꯇꯂꯣ ꯁꯤꯒ ꯄꯥꯟꯁꯦ ꯍꯧꯔꯣꯏꯗ꯭ꯔꯅ ꯈꯟꯕꯅꯦ ꯌꯨꯝꯗꯒꯤ ꯆꯥꯅꯕ ꯈꯔ ꯍꯥꯄꯛꯄꯗꯣ ꯁꯨꯝ ꯊꯥꯔ ꯌꯦꯡꯒꯦꯅ ꯊꯥꯖꯟꯒꯦꯅꯦ ꯆꯥꯗ꯭ꯔꯦ ꯁꯨꯝ ꯊꯥꯔꯒꯦꯅꯦ ꯇꯤꯜꯍꯧꯁꯨ ꯃꯔꯨ ꯐꯨꯛꯇꯠꯈ꯭ꯔꯦꯅꯦ ꯑꯣꯏꯔꯔꯣꯏꯁꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ